First of all, the EPAC TV News welcome. Kangpokpi Churachandpur yauna kuki taba mafamsingda matam kaktan total shutdown makha chathari. Center na paikhalakpa thawrangbu thawai usittaba mongda state asi phawdun chatliba national highway sing yauna maru oiba lambi singda miyamna ningthina chathok chasin yanana pa paikhalakpa khongthangda ayet apan pirubadagi security force na lakhalakpa thabakta miyoi amma leikidaba amadi miyoi khara asu apan yawkibabu yaningdi haiduna kuki CSO sing amadi mahiroi loop singna matam kaktaba total shutdown khongjang changchilli. Kangpokpi Churachandpur tenglopal yaunu kuki sina khundab mafam singna chathariba matam kaktaba total shutdown maram oiduna state asitagi mapan lamda chatkadaba passenger puba amadi potchai puba gari sing chatpada khudong chadaba mayuknari. Masigi mathakta kuki sina khundab mafam singda miyamna chathok chasin tawbada chaun apanbu oiri. Matam kaktaba total shutdown maram oiduna kuki sina khundab mafam singda mahisang sing thonglonaki kaithel kanakide. Lambi da gai chatpagi chang yamna hanthaki maruoina ngang kuki sina Kangpokpi district ta changchingkiba khongjang da lambi da nungjaw sing yauna uwa kaya paichinduna lambi chatpada athingma pikhiba aduna maram oiraga makhata na national highway asida chathok chasin tawbada chaun awaba mayuknari. Adum oinamak matam kaktaba total shutdown khongjang changchillingi manung asida hojik phawbagi oina hena pamdaba thodok sing thokpagi pawdi leitri. Security force ki maikaidagisu pamdaba thodok sing thoktana akan mamongda cheksin thawang lakhotli. Nakalam romda total shutdown asida ITLF KSO General Headquarter Kotu SAS ZSP GSO Churachandpur amasung SSO Churachandpur maikaidagisu mapung phana sagotkani haina tongan thadorakpa cheul amana hai. Total shutdown asiki manung channa More border town gi Kukijo council na kauhiba total shutdown asu maram oiduna khuntak lansin kri haire. Indo Myanmar border town More da total shutdown chathaba akan mamong da hokhi Kukijo council na kauhiba shutdown asina maram oiraga Indo Myanmar town More khuntak lansi bag chap mana kri haire. Kukijo council na chathariba total shutdown khongjang asi tha sig ahan banumita Delhi da Ministry of Home Affairs na Manipur Shanti Hamjilaknaba kaugiba high level security meeting aduda Union Home Minister Amit Shah na pigiba directive singi manungda ahanba oina March ki tang nipandagi Manipur gi highway amadi lambi khudingmakta community khudimak free oina chatpi yananaba escort piduna bus service ki khongthang Bir Tikendra International Airport Imphal dagi hawdoktuna Imphal Churachandpur amadi Imphal Senapati bus service hawdokhib adubu yamna kanni yaningdaba phongdoktuna More border town desu total shutdown khongjang changchinki. Miyoi amati yaudana Churachandpur phawbu chattuna mai pakna halakpa ga loinana maitai ani yauna Senapati phawbu chatkiba bus service Kangpokpi miyamna lambi thingbana maram oiraga kaithel manbidagi hena lansin ngamdana MST bus adu akaya toy khara thuklaga Imphal tam halakkibani. Amit Shah gi yathang matung ina pangthokiba free movement gi ahan belengaki trial da Kangpokpi gi gangpi phai amadi kaithel manbida security force amadi kuki gi masing yamleba protester singa kuthokna khiba aduda kuki jogi myu ama leikidabag loinana myu yangkhai henbana asu apan nangkibani. Nakalla maromda Federation of Civil Society Force ki president oina thau puramba TS Manihar president phamdagi thadokre. Federation of Civil Society Organization Force Manipur ki president oina thau puriba TS Manihar Force ki president phamdagi pothajari haina mahak masaman khuriyak piduna pesa thadorakpa cherol amana haire. Cherol asida TS Manihar na Force ki president phamdagi tokpagi maramdi haina khanghalibadi Force na sinduna peace rally shanti ki paujel puba khongchat Imphal dagi Senapati phawba chatkadaba khongchat adu Panthung yobu ngamkidaba amadi idea of Manipur yo khallonda thajaduna Manipur da khundari bu yelho phur khudingmakpu punna chakhutminaba punna hingminaba haibagi wakhallonda mangjil thana thabak tawjariba TS Manihar Force ki president ayhakna peace rally asibo ayet apan piriba security force singa akan mamongda khatnaruba amadi rally adu makhada thingdillakpagi khoirang khosaw naringi matamda social media kharada thagalakpa post amada Manipur asi maitai yamadi nagagi lamni haiduna asawbuna maram oiraga atop yelho furup singi particularly haihau daba amadi
Maitei Pangal haina hayahudaba maram oiraga Maitei Pangal ichilinausing maraktagi tongan ba nungaitaba wafam kaya lakpana maram oiduna isana moral responsible lawjaraga ngas Fox ki president ki famdagi pothajari haire Cherola tuna hai Fox ki president oibadagi pothajarabasu leibak ki oiba thabak thoramsing maru oina peaceful coexistence and ethnic community amadi Manipur santi poknanabagi thabak thoram khudimakta angamba mating pangkigani hainasu manihar masaman khudyak piduna thadorakpa Cherola sin makhatana phungdorle Nakalam romda India government Manipur wathoki warosin proknanaba lokhalakpa khongthangsingi manungda ahanma khongthang oina Jinkuki Jolu singbasinga Union Home Minister gi office ta kawduna wari sanabagi thabak lokhotkre matungda kuki MLA singa unatunu wari sanakre loinana maitai gi MLA kharagasu unakib leikre wathok asigi matangda nakal ani gi miyoi singa wari sanraga warosin proknanaba central government lokhalakkiba khongthangsing mahi yanba ngamdana leirekkibadagi hojik wathok asi tha kunithoi mapung phajillakibani loinana state lenga ki maikaidagi su wathok asi gi warosin proknaba akanma mongdu hotnarakkiba singdasu warosin propang ngamdabadagi Jinkuki jogi terrorist sing apunbagi saktam thugainaba singnabagi mayokta maitei khunja singna lan ngakgi thabak chathabada nakal ani gi marakta angam tanaduna loikham naidaba khulai gi muknaba thoktun lakle Jinkuki jonar ko terrorist singna leibak asigi apunbagi saktam thugairaga makhoigi oiba tongan leibak siamnaba dimani hairiba lan asida ngamkhai amadi miyamgi punchi lan thungak chinbagi thawai pangliba central forcing da khuthabagi mahut atamnana maitei singi mathakta khuthabagi thabak karigi chatharibano haiba langtaknabu wahang leiri Jinkuki jonar ko terrorist singna maitei miyam halaga makhoigi demand phangani haiba lalgong amadi wakhalol asi oithokloi daba phuditta mangjong chongbagi thongni haibada haiman mathokloi makhoigi arepa yumpham leitaba mafam amadagi mafam amada hongdun chatpa lamhen tuhen mi kal asina sahi lising kayagi puwari leiriba manipuri apunbagi saktam thugairaga kaidongmei dasu oithokloi haiba khangba ngamjadabadagi miyoibagi thawaida temsingnaduna war crime chatharibasi asingba miyoibagi lichat natte thawong asidi umang momang dalaiba sam chake pangkhakni yumthangnaba mirebak Myanmar de base toba Jinkuki jo kanglup ki khulai paiba militant singna ngamkhai lana samsillaktuna nongmai kapnaba tawdana mamang thakta laikhiba India government ki luchingba singna suspension of operation gi khuriak pinaduna makhoi bi yoktun thamlakkibagi khudongchaba lawduna leibak asigi apunbagi saktam thugainanaba landarakhiba oibana masigi thawdang punamak India government na pufam thoki India government ki maikaidagi kuki singi separate administration maram chade pibi yaro haina thenglabasu thengna lawthorakhiba asin apunbagi saktam ngakliba miyamgi puning wakhal khara makhaidi ingthan mangam lagani Union Home Minister na kuki ki demand pi oithokloi haibu wafam lawthoraliba asi ngallingai da khanganba oiram labadi loikham naida wathok oiram da basu yai adubu India government ki phirep khanganba leikhabanina leibak ki oiba apunbagi saktam thugainana bu landarakkiba singi mathakta lanmi gi mapangal sisinadun laksin bana asumma khongthang oiragani Central government ki mayokta phongni singnariba Jinkuki jonar ko terrorist singi maphamda Central force na Central government ki miyoi minungsi uttuna wari sanraga warusin purakani haiduna matam sanga phi thaduna thamlakhib adugi khudongchab lawlibasi huinaw macha chawnaba yoklaga leitol leki haibagi thong chathaliba asida tumina leithokpham thokte India government lamen tuhen mirebak macha khujok amana war crime chathrapada khonglei thuna laksin bangamdaba tarabadi malem lebak singi mamangda chang taba oibet natana wathok asi proxy war dagi political gi oiba lawtunaba oirubadagi mapudu onsilakhibani haina kalak penba oina thokhidana khotnafam thoki India government separate administration piroi haiba phirep lawthorakhiba adu thenglabasu thengna wathoki warosin puknabagi lami yalakpani hain lawbu yai amaromda NPP Manipur State Unit ki President Y Joy Kumar na haikre Constitution na piba fundamental right ki mayokta laiba kuki phuruki miyoi sing asi India ge citizen natti haina khallabadi leibak asi thadoklag charkhiban babu oigan wafam asi Union Home Minister Amit Shah state asida phi mukme laihannabagi khangal lakhibagi loinana ngana nahan Imphal dagi senapati tamna chatkadaba
MST की बस अमा कुकी सिन अथिंग पिरखिबा अदुगी मतंगदा पांथोखिबा पावगी मिफम अमदा महाकना फोंथोखिबनी नवरेम थोंगदा लेबा NPP मणिपुर स्टेट यूनिट की ऑफिस दा पार्टी असिगी मकोक थोंगमलु चिंग कया यावना पांथोकपा पावगी मिफम अदुदा जयकुमार हाई यूनियन होम मिनिस्टर लौथोरखी वफम अमबु कुकी फुरुप की मियोइसिन थवई उसितना लौखिबा अदु कॉन्स्टिट्यूशन की मयोक्ता लेपा इलीगल ओइबा थवंगनी कुकी सिंग असि इंडिया के सिटीजन अमनी हाइना खल्लबदी यूनियन होम मिनिस्टर लौथोखी वफम अदु इकाई खुमनफम थोकपनी लोइनना मखोइना खुंदाबा मफमदा इंडिया की कॉन्स्टिट्यूशन असि चटनबदा अपनबा पिरोइदबनी कॉन्स्टिट्यूशन इंडिया की मिफम खुदिमक फंडामेंटल राइट फंगनगदबनी हाइबु वफम असि मयक सेंगना यावरी लोइनना कॉन्स्टिट्यूशन की आर्टिकल 19 क्लोज डी की मखादा लेबाक असि की मियामना चटनिंग मफमदा एक अपन मत यावदना चटपगी अयाबसु पीरी हाइरिबा आर्टिकल असि की मखादा यूनियन होम मिनिस्टर लौथोरखिबा फ्री मूवमेंट की वफम अदु कुकी सिंगना इंडिया के सिटीजन अमनी हाइना खल्लबदी याफम थोकपनी करिगुम मखोई असि इंडिया की मियोय अमनी हाइबा खनब ngamdrabadi लेबाक असि थतोक्तुना मखोई मखोई हौरकफमदा चटखिबनी हेन फगनी वायोलेंस ना कैदोनुदा कानब पोर्टलोय हाइबसि खंगना थबक तौगदबनी स्टेट असिदा प्रेसिडेंट रूल थमलखिबदगी सिक्योरिटी फोर्स ना अकन एक्शन लौब ngamखिबनी हाइनसु माकना मखा ताखि असिगुम मखलगी एक्शन अदु पॉपुलरी गवर्नमेंट लेरिङै मतमदा लखतपंग उखिदे स्टेट असिगी मियामदा कॉन्स्टिट्यूशन पीबा फंडामेंटल राइट्सिंग फंगननबगीदमक सेंटर लखलकपा थौरांग खुदिमक पार्टी असिना तराम ओकली हाइनसु जोय कुमार मखाताना फुंदोकी हाइ अतोप मरी लेनब पाव अमना मणिपुर थोकलिब था कुनिथोय फाजिलकलब इरांग असिना मरम ओइरगा लमदम असि ngakchanabani हाइदुना इरांग यामना कल्लिङैगी मतमदा तोंगान तोंगान स्टेट फोर्ससिंग अमारीदगी लाखिब खुलाइसिंग अदु मिरक्ता हाइबदी मिरक्ता लेहंदनबगीदमक्ता लेंगाकना लखलक खोंथांग अमदा खुलाइसिंग पिखलकनब कौखि मणिपुरी गवर्नर अजय कुमार बालाना हौखिब फेब्रुवारी की तांग 10 चेरोल थोक्तुना मिरक्ता लेरिब खुलाइसिंग असि फेब्रुवारी की तांग 17 फावबगी मनुंगदा पिखलकनब अपील तौखि गवर्नरना लौलिब खोंथांग असिसु मियामन थगतनबग लोइनना चयोल अदुगी मनुंगदा नोंमै यावना खुलाई 305 रोम पिखलक्खि गवर्नरना अहानब थाखिब चयोल अमगी मतम अदुदगी अमुक मखा सांगथना चयोल अमगी मतम पीदुना मार्च की तांग 3 फावब खुलाइसिंग पिखलकनबा अमुकहन्ना अपील तौखि हौजिक फावबदा चौराना पाबदा नुमित 33 नि असिदा खुलाई 159 हेन पिखलक्खिबगी वफम लेखि मसी चपचाबा मसिंग अदुमक्ति नत्ते मतम मतंगी ओइना पुलिसना थादोरक चेरोलसिंगदा युमफम ओइरगा चौराना पाबा मसिंग अदुनि गवर्नरना थोकिबा चेरोल अदुदा हाइरिबा अपीबा मतम मसिगी मनुंगदा खुलाई पिखलक्खिबा सिंगदी चयाक फंगलोय अदुबु मखोई मथक्ता केस अमतसु लखलोय हाइखिबनि गवर्नरना खुलाई पिखलकनबा अपील तौखिबा असिगी ममांगदा मियामगी मिहुटना सेंबा लेंगाक लेरिङैगी मतमदसु लाखिबा खुलाइसिंग यावना लोना यादबा मोंगदा लेरिबा खुलाइसिंग पिखलकनबा अपील तौखिबा लेखि अदुबु मदुगी खोंथांग अदु इरांग कल्लिङैगी मतम ओइबन का हेना माइ पाकना थबक ओंथोकपा ngamखिदे मरम मदुन सांगलबा मतम असि खुलाई कया मियामगी मरक्ता लेरखिबनि मणिपुर प्रेसिडेंट रूल लाखब मतुंग था कुनिथोय हेन चरांगनब फिबम अमदा लेरक्लब मणिपुर तंगदु लेताब अमसुंग महौसागी फिबम हंजिलकनबगी खोंथांजिंग पाइखटपा हौरखरे मणिपुर गवर्नर अजय कुमार बालाना सिक्योरिटी की मकोक थोंग ऑफिशियल सिंगा लोइनना ओइरिबा स्टेट की लॉ एंड ऑर्डर की फिबम तोइने रिव्यू तौदुन लाकली मसिगी मथक्ता हौकिबा मार्च की तांग 1 दा यूनियन होम मिनिस्टर अमित शाह ने चेयर लौरगा न्यू दिल्ली दा मणिपुर गवर्नर अजय कुमार बाला सिक्योरिटी एडवाइजर कुलदीप सिंह चीफ सेक्रेटरी PK सिंह डायरेक्टर जनरल ऑफ पुलिस राजीव सिंह इंटेलिजेंस ब्यूरो की डायरेक्टर अमसुंग होम मिनिस्ट्री की मकोक थोंग ऑफिशियल कया यावना स्टेट की सिक्योरिटी फिबम रिव्यू तौब लेखरबनी मिफम मदुदा यूनियन होम मिनिस्टर ताउथरप यथंगी मतुंग इना मियाम मरक्ता लेरिबा लोना यादबा खुलाइसिंग हाना लखलु इंग तप्पा अमसुंग तंगदु लेताब फिबम हंजिन हल्लु हाइबसिदा अखन्नबम इंग थमखि मसिगी मतुंग तरकपदा ड्रग की नेटवर्किंग थुगाइबा अमसुंग बॉर्डर फेंसिंग की थबक खुमांग चौसिनबा लोइसिनबा वफम सिंग यथंगोन ताउथरखिबनि गवर्नरना लखलिबा खोंथांग असिगी मखादा इरांग असि हेक हौरकपदगी नेशनल हाईवे अनि इम्फाल दिमापुर लंबी अचत ओसिंगदा तमनफम ओइरिबा कांगपोकपी डिस्ट्रिक्ट गंभी फाइदगी चेक गेट लेथोखरे नेशनल हाईवे असिदा सेलखाई तुंगाई तौबदा चेनबा
कुकी लालहौबसिंग सेंट्रल फोर्स फगलप हौखरे अदुबु चिंगी लमद खुलाई पिखलपगी चांगदी यामना नेमखि तंपाकी ओइनदी अरामबाई तेंगोलना पैरंबा खुलाई यावना मियाम मरक्ता लेरिबा मखल कयागी खुलाइसिंग तोंगान तोंगानबा पुलिस स्टेशनसिंगदा खुसिनखरे हौजिक येंगबु यारिबदी पिखलकिबसिंग असिना मियाम मरक्ता लेरिबा खुलाइसिंग लोइना सुरब्रा हाइबसि यंगसिनफम थोए वाथौरिबा खुलाइसिंग असि लखननबा लेंगाकन करी अनौब थौरम पैखटकदौरिबगी हाइबदु मयिक सेंग खंगनफम थोए मालेमगी तोंगान तोंगान मफमने थोप थौदोक अथोकसिंग मियामदी योहंदुना मियामगी मिटनाकोंग ओइहल्लिबा इपाक टीवी न्यूज हाइबा न्यूज नेटवर्किंग यूट्यूब चैनल अमदी एपी पेज असिबु लाइक शेयर कमेंट फॉलो अमदी सब्सक्राइब तौबिदुना तुम कोइन मियामगी सेवा तौबु ngamnanaba सपोर्ट तौबियु हाइजरी।